ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯏꯅꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯁꯨꯞꯅꯇꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯗꯨꯒꯤ ꯃꯃꯤꯡꯅ ꯂꯩꯃ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯩꯃ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯃ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯅꯪꯒꯤ ꯊꯕꯛꯇꯨ ꯂꯣꯏꯔꯒ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯅꯈꯣꯏꯒꯤ ꯇꯥ ꯑꯆꯧꯕ ꯍꯣꯏ ꯐꯥꯎꯗ ꯑꯝꯇ ꯆꯠꯂꯨꯁꯤ." "ꯀꯩ ꯂꯩꯔꯒꯦ ꯏꯃꯥ?" "ꯃꯈꯣꯏ ꯍꯟꯗꯛꯀꯤꯅꯦ ꯐꯧ ꯄꯤꯔꯛꯇ꯭ꯔꯤꯌꯦ꯫ ꯅꯍꯥꯟꯅ ꯂꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦ." "ꯇꯥ ꯑꯆꯧꯕꯒꯤꯗꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯇꯥꯕꯗ ꯍꯟꯗꯛ ꯐꯧ ꯌꯥꯝꯅ ꯊꯣꯛꯇꯦ ꯍꯥꯏꯕꯒꯨꯝꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥ, ꯍꯟꯗꯛꯀꯤꯗꯤ ꯂꯧꯕꯤꯔꯒꯨꯝꯁꯤ." "ꯀꯗꯥꯏꯗꯒꯤ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ꯫ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯂꯧꯒꯗꯕꯅꯤ." "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ." "ꯑꯣ, ꯑꯩꯅꯦ ꯁꯤ ꯂꯣꯏꯔꯒ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯗꯨꯒꯅꯦ ꯏꯃꯥꯅꯅꯦ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯀꯣ." "ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ." "ꯍꯧꯔꯛꯄ ꯅꯠꯇꯦꯅꯦ, ꯄꯣ ꯄꯥꯡ ꯁꯨꯗꯕ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯄꯣꯛꯄ ꯃꯆꯥꯗꯣ ꯑꯩ ꯄꯥꯝꯗꯦꯀꯣ." "ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯕꯕꯥ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥꯅ ꯌꯣꯛꯄꯅꯤ, ꯂꯥꯏꯖꯁꯨ ꯃꯃꯥꯅ ꯌꯣꯛꯄꯅꯤ, ꯆꯞ ꯃꯥꯟꯅꯗ꯭ꯔꯣ?" "ꯃꯥꯟꯅꯗꯦ. ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩ, ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯩꯃꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯄꯥꯔꯤ ꯃꯃꯥꯒꯤ ꯋꯥ ꯇꯥꯗꯅ ꯂꯥꯏꯖꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯃꯥ ꯂꯩꯃꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯂꯩꯃ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ, "ꯏꯆꯦꯗꯤ ꯃꯧ ꯂꯥꯛꯈꯤꯕꯗꯒꯤ ꯃꯁꯛꯀꯥꯁꯤ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯤ." "ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯔꯨꯒꯕꯅꯣꯗ ꯏꯕꯦꯝꯃ." "ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯏꯆꯦ, ꯃꯧꯗꯨꯕꯨ ꯌꯥꯝ ꯐꯠꯇ꯭ꯔꯕꯣ? ꯃꯁꯛꯇꯨꯗꯤ ꯌꯥꯝꯅ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ." "ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯅꯦ ꯐꯕ ꯐꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯂꯩꯁꯤꯜꯂꯒ ꯑꯩꯅ ꯀꯔꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯑꯩꯗꯤ ꯃꯁꯛꯇꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ." "ꯍꯣꯏ ꯏꯆꯦ, ꯑꯗꯨꯕꯨꯗꯤ." "ꯅꯪꯒꯤ ꯀꯣꯕꯤꯗꯣ ꯑꯃꯒ ꯍꯥꯞꯆꯤꯜꯂꯛꯎ." "ꯍꯣꯏ ꯏꯆꯦ, ꯁꯦ ꯁꯤꯗ ꯂꯩꯔꯦ." "ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ." ꯂꯩꯃꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯅꯍꯧꯏ꯫ "ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯃꯧꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗ꯭ꯔꯣ? ꯊꯥꯖꯗꯦꯕꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯒꯣꯔꯣ ꯍꯦꯛ ꯑꯣꯠꯄꯤꯔꯝꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯧꯗꯣ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯁꯛꯀꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯕ, ꯂꯝꯆꯠ ꯁꯥꯖꯠꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ꯫ ꯈꯔ ꯂꯥꯏꯔꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯊꯕꯛꯀꯥꯁꯦ ꯌꯥꯝ ꯐꯕꯅꯤ, ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯒꯁꯦ ꯌꯥꯝ ꯐꯖꯕꯅꯤ." "ꯍꯩꯃꯥ, ꯑꯗꯨꯛ ꯐꯕꯤ ꯅꯨꯄꯤꯗꯨꯕꯨ ꯃꯥꯅ ꯄꯥꯝꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" "ꯑꯣ, ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ, ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤ ꯁꯤꯅꯤꯗꯅ." "ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ." ꯁꯣꯝꯗ ꯂꯩꯃ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯁꯨꯃꯥꯡꯗ ꯆꯪꯂꯛꯄꯗ ꯅꯣꯡ ꯇꯥꯕꯒꯤ ꯁꯨꯃꯥꯡ ꯈꯔ ꯂꯩꯈꯣꯝ ꯊꯣꯛꯂꯒ ꯅꯥꯜꯂꯒ ꯂꯩꯕ ꯑꯗꯨꯗ ꯍꯦꯛ ꯈꯣꯡꯐꯝ ꯆꯥꯗꯗꯨꯅ ꯇꯨꯁꯤꯜꯂꯦ꯫ "ꯑꯌꯣꯏꯃ, ꯁꯤꯔꯦ! ꯏꯁ, ꯅꯤꯡꯒꯣꯡꯒꯁꯦ ꯂꯣꯏꯅ ꯀꯥꯏꯔꯦꯅꯦ ꯁꯤꯗꯤ, ꯑꯌꯣꯏꯃ." ꯁꯨꯃꯥꯡꯗ ꯐꯤ ꯐꯧꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯖꯗꯨ ꯃꯅꯦꯝꯅ ꯇꯨꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯏꯃꯥ, ꯀꯌꯥꯝ ꯁꯣꯛꯀꯦ? ꯁꯦ, ꯑꯩ ꯍꯧꯒꯠꯄꯤꯒꯦ." ꯂꯩꯃ ꯇꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯅꯥꯕꯒ ꯂꯥꯏꯖꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯅ, "ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯂꯣꯏꯅ ꯊꯣꯛꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯇꯨꯍꯜꯂꯤꯕꯁꯦ ꯅꯪꯅ ꯇꯨꯍꯜꯂꯤꯕꯅꯤ." ꯂꯥꯏꯖ ꯏꯉꯛ ꯉꯛꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯁꯨꯃꯥꯡꯁꯦ ꯁꯤꯠ ꯅꯥꯟꯅ ꯋꯥꯏ ꯇꯩꯊꯣꯛꯂꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯀꯗ꯭ꯔꯣ?" "ꯏꯃꯥ, ꯅꯣꯡ ꯃꯪꯕꯁꯤꯗ ꯇꯩꯗꯕꯅꯤ, ꯅꯨꯡꯁꯥ ꯁꯥꯔꯒ ꯇꯩꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ." "ꯇꯥꯅꯤꯡꯗꯦ, ꯅꯆꯤꯟꯗꯣ ꯈꯨꯝꯃꯛꯀꯅꯨ." "ꯍꯩꯔꯦꯅꯦ ꯈꯨꯝꯕꯗꯤ ꯉꯝꯅ ꯉꯝꯅꯅꯕ." ꯂꯥꯏꯖꯗꯨ ꯋꯥ ꯉꯥꯡꯐꯝꯒ ꯈꯪꯗꯦ꯫ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯄꯨꯡꯇꯥꯏ ꯇꯥꯏꯁꯟꯕ ꯑꯁꯤꯗ ꯂꯩꯃꯗꯨ ꯇꯨꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ, "ꯑꯁ, ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗ." ꯂꯩꯃ ꯁꯥꯎꯅ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯈꯪꯍꯧꯗꯦ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯏꯟꯊꯣꯛꯏ꯫ ꯂꯥꯏꯖ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯇꯨꯁꯤꯜꯂꯤ꯫ "ꯑꯌꯣꯃ, ꯈꯪꯕ꯭ꯔꯗꯣ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ. ꯋꯥꯏ ꯇꯩꯅꯤꯡꯗ꯭ꯔꯕꯗꯤ ꯃꯗꯨꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯇꯨꯅ, "ꯀꯩꯗꯧꯔꯦ ꯂꯥꯏꯖ? ꯀꯃꯥꯏ ꯇꯧꯔꯤꯅꯣ?" ꯂꯩꯃ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯅꯧꯊꯗꯨꯅ, "ꯂꯩꯈꯣꯝ ꯃꯔꯛ ꯑꯁꯤꯗ ꯏꯃꯥꯁꯦ ꯇꯨꯔꯤꯕꯅꯤ, ꯅꯤꯡꯒꯣꯡꯒ ꯂꯣꯏꯅ ꯀꯥꯏꯔꯤ. ꯑꯩ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯏꯃꯧ ꯑꯁꯤꯁꯨ ꯇꯨꯔꯤꯕꯅꯤ." "ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯌꯦꯡꯉꯒ ꯇꯧꯕ ꯌꯥꯗ꯭ꯔꯣ?" "ꯍꯩ, ꯅꯪꯕꯨꯁꯨ
ngang dana leranu tuduna leribe imong sa hawat piyune hoi ma parina laija da onsinduna laija hogoluse parina laija bu chingkhatpi laija di wa ngangde tumina le leimana imoi bema nangbu kai kai soke kai sokti ma hoi hoi imau se kai kai soki yingbi ima amot balai khom deba phiron singa se amta sudo oge ima phirol do ayoina puna sujarage ima namong nupi na maina sujarani hai yade yade ima wahan ba yaba nate yamba sunate ima adum sujarage wado hairaga leimado maninglom da sekli jangke parina ima se nangna pungsum sumkhrabani kamaina nang lakjingai dadi imana nang se mamoi bu supam pam dabani adubu hojikti macha aingon nangonda ne hena luna tawkhre pari manadi mamagi manung mapanai ba mawong asi khangde laija tu kemta khumde nofet tamak tawi leima maning adu da isau lang duna fi adu suri mawasi mamang da ing tapi ga saradan icha nu ba se loina sumkhrabani tawrisi masigi mawase ai songnu nu shi wade leima do khonjel khazik taptha mayumlom da onsinduna laija tabro nangbo maning sidam ta tholo leima matom da murum soli kauri haidana sa su tholo oiba kaina khongthang thang dana leini imung asida suru haina kidre laija so manemgi manakta janglaktuna kai haigi ma kai haigi ima kai nang imung adu da kaidorino ha kemta tawdi ima kemta tawdredi phi se suba yadabro imana yani suge haibadu da yare daningde nasindu khumakanu nasana khangna phi se sugadabani yum asida nang leiri se phi sudradi chak thongdradi kari gana durige yam thuna phi se su nasana khangji kari gino haibanida haina banai dana le leimadu fet haidoktuna imung lomda changki laija kemta haidana phi adu su hawi nongmagi numit amani laija yamna nana keduna magi kadai thoraklami madu ubada leimana kaino numidang wairam sida aduk nana kerega tholoklibuduba ima tamona luhongba machalamo hai madi thabak thengani nangaroi hairame adu nang hana engonda haibe yadro imung asida kusira si tawnna bhonarakan ima ai ngarang haibadi haisakhibani yare taningde nachindo khumakanu phido madu ilaga chathoira hoi ma yaroi madu inkiba yaroi itithiba phido ilaga aibu maya mamangda chopa ikaiba nang hange siro ima aise khulle kayes da paisa pai bada khwai dagi maming chatliba nupi amani nangna chamon chatlaga aigi ijat manghan badi yaroi nangna ikaiba khangdrabusu migi mangda aidi yamne ikaije ima chalo phido hongdo jo madu ilaga chatpa yaroi laija khomde tumin leptuna lei nangbu na sanamda khangzadro aina sum haina banga helisibu karigino nasana nongbuda ju chaba thabak tawrakti aina ngangba yaba thabak ngaktani nangna tawribasi mafam ase nakhoigi lairaba khangpoktu nate lairaba na pamda amana kai pangseta set pangtawda tawbado mafam asidadi tawba yaroi maral mathum leiba nupada mayum pani haibadi khangdaga masi kemta khangdabro hoini kadaidagi gyan tarani ge hawrokphom na tai chadini laija khomba ngamda mamai adu lukthaduna adumak tumina lei leima sauna nangondani ne aina phido hongdo chu hairise laija ki na hairaklammi ima masi pisa nataba atopamta leiti masi tawramani haibase aina khanglabani lukhrabi na maduna karamna phi pajaba hapangamgani nangna ilibadusu namaduna inaruba aman boirangani ne mama palakpaduda laija mabukning nungsina mapira chelaklammi leima makha taramda imungda changki laija mathamoi manungda tumina sonjai karigino imane bosu kamna nungsibichiba ngasi phau inemgi thamoi penba yaba thabak kayadi tawkre aduba inemgi mafamdadi arembani mani aina lairaba oirubana inemna iba nungsiba ngamdabani lairaba na khoina tonbase thokna tonkrena leimadu imungdagi fad amuk thoklaktuna se masi oina inko nangi amanba phido lauthom mai thadokpra kaino tawge
ꯂꯥꯏꯖ ꯃꯥꯒꯤ ꯐꯤꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯅꯦꯝꯅ ꯄꯤꯔꯤꯕ ꯐꯤ ꯑꯗꯨ ꯑꯣꯏꯅ ꯏꯜꯂꯤ꯫ ꯅꯄꯨꯟꯁꯤꯗꯨꯗ ꯑꯗꯨꯒꯨꯝꯕ ꯐꯤ ꯑꯃ ꯏꯟꯕ ꯐꯪꯒꯗꯕ ꯅꯠꯇꯦ꯫ ꯏꯟꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯏꯜꯂꯨ꯫ ꯁꯦꯒꯥꯏꯔꯒꯅꯦ ꯅꯪꯅ ꯁꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯍꯣꯏ ꯃꯥ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯐꯠꯍꯜꯂꯛꯀꯗꯕꯅꯤ, ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ, ꯆꯥꯛ ꯉꯟꯅ ꯊꯣꯡꯒꯗꯕꯅꯤ꯫ ꯍꯣꯏ ꯃꯥ꯫ ꯂꯥꯏꯖꯗꯨ ꯇꯞꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ, ꯂꯩꯃ ꯊꯣꯛꯈ꯭ꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯌꯦꯡꯗꯨꯅ꯫ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯔꯤ ꯄꯣꯠꯅꯤꯗ, ꯑꯗꯨꯗ ꯑꯩꯅ ꯃꯥꯁꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯌꯨ ꯌꯥꯗꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯅꯤ, ꯄꯥꯔꯤ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯏꯃꯥ! ꯀꯩꯗꯧꯔꯦ ꯄꯥꯔꯤ? ꯂꯥꯏꯖꯁꯦ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤ꯫ ꯂꯩꯃ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ, ꯍꯥ? ꯏꯃꯧꯕꯣ? ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕꯅꯣ? ꯍꯧꯖꯤꯛꯄꯨꯗꯤ ꯈꯤꯇꯪ ꯐꯔꯦ, ꯑꯗꯣ ꯌꯥꯝꯅ ꯐꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯑꯣ, ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯊꯕꯛꯁꯦ ꯂꯦꯞꯄꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯐꯠ ꯌꯧꯔꯨꯔꯒꯦ꯫ ꯑꯉꯥꯡꯁꯤꯡꯗꯨꯗ ꯃꯔꯨ ꯑꯣꯏꯕ ꯇꯥꯛꯀꯗꯕ ꯈꯔ ꯂꯩ, ꯃꯗꯨ ꯇꯥꯛꯂꯒ ꯐꯠꯍꯜꯂꯛꯀꯦ꯫ ꯍꯣꯏ ꯍꯣꯏ, ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯆꯠꯄ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯏꯃꯥ, ꯑꯌꯨꯛꯀꯤ ꯋꯥꯏꯁꯤꯠ ꯋꯥꯏꯁꯤꯡ, ꯆꯥꯛ ꯊꯣꯡꯕꯁꯦ ꯉꯁꯤꯒꯤꯗꯤ ꯏꯃꯥꯅ ꯑꯣꯏꯅ ꯇꯧꯕꯤꯔꯣ꯫ ꯂꯥꯏꯖꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯟꯗ꯭ꯔꯗꯤ ꯃꯁꯥꯁꯦ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯔꯦ꯫ ꯂꯩꯃꯗꯨ ꯃꯕꯨꯛ ꯃꯅꯨꯡꯗ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯦ, ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯍꯣꯏ ꯍꯣꯏ, ꯏꯃꯧ ꯃꯁꯥ ꯉꯝꯗ꯭ꯔꯕꯗꯤ ꯏꯃꯥꯅ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯒꯤ ꯆꯠꯀꯗꯕꯗꯣ ꯆꯠꯆꯔꯣ꯫ ꯍꯣꯏ ꯃꯥ꯫ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯊꯕꯛꯀꯤꯗꯃꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ, ꯂꯩꯃ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ꯫ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯅꯥꯁꯤꯟꯅꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ, ꯉꯁꯤ ꯅꯨꯡꯉꯥꯏꯅꯤꯕ꯫ ꯍꯩ, ꯂꯥꯏꯖꯥ! ꯅꯪ ꯃꯄꯥꯟ ꯑꯝꯇ ꯊꯣꯔꯛꯎ꯫ ꯂꯩꯃ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯃꯋꯥ ꯑꯁꯤꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯏꯟꯁꯤꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯂꯥꯏꯖꯁꯨ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯃꯥ! ꯂꯩꯃ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ, ꯅꯨꯃꯤꯠꯅ ꯋꯥꯗꯣꯟ ꯌꯧꯔꯕꯁꯤ ꯐꯥꯎꯕꯗ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ? ꯏꯃꯨꯡ ꯑꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯤꯕꯁꯤ ꯅꯪꯕꯨ ꯎꯗ꯭ꯔꯣ? ꯂꯥꯏꯖ ꯇꯞꯅ, ꯏꯃꯥ, ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯏꯕꯦꯝꯃ, ꯅꯋꯥꯒꯤ ꯃꯃꯥꯡꯗ ꯅꯥꯁꯟꯅꯔꯕꯁꯨꯅꯦ, ꯑꯩꯒꯤ ꯏꯃꯥꯡꯗꯗꯤ ꯅꯥꯁꯟꯅꯕ ꯌꯥꯔꯣꯏ꯫ ꯂꯥꯏꯖ ꯈꯨꯝꯕ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯆꯥꯛ ꯑꯗꯣ ꯄꯨꯔꯞ ꯄꯨꯔꯞ ꯊꯣꯡꯒꯗꯕꯅꯤ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕꯅꯤ꯫ ꯑꯗꯨꯒ ꯆꯥꯛ ꯂꯣꯏꯔꯒ ꯑꯩꯒꯤ ꯀꯥꯗ ꯐꯤ ꯈꯔ ꯂꯧꯊꯣꯛꯂꯒ ꯊꯅꯝꯕꯅꯤ, ꯃꯗꯨꯁꯨ ꯁꯨꯔꯝꯃꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯩꯃꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯦꯠ ꯄꯦꯠ ꯍꯦꯛ ꯅꯥꯔꯗꯅ, ꯎꯖꯅꯤꯡꯗꯕꯅ ꯌꯦꯡꯖꯅꯤꯡꯗꯕꯅ ꯃꯁꯤꯗꯅꯦ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯏꯈꯨꯠ ꯆꯥꯕ ꯏꯃꯧ ꯑꯃ ꯊꯤꯔꯒ ꯑꯩ ꯅꯨꯡꯉꯥꯏꯅ ꯋꯥꯏ ꯁꯪꯅ ꯂꯩꯅꯤꯡꯉꯤ꯫ ꯃꯁꯤꯒꯤ ꯃꯧꯁꯦ ꯂꯩꯔꯤꯈꯩꯗꯤꯅꯦ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯕꯅꯤ꯫ ꯂꯥꯏꯖꯗꯣ ꯃꯁꯥ ꯐꯅ ꯉꯝꯗ꯭ꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯌꯥꯝ ꯋꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯃꯁꯨ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯋꯥꯊꯤ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯨꯔꯕ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯈꯟꯗꯨꯅ ꯉꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯖꯥꯠꯂꯥ? ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯛ ꯂꯥꯝꯂꯀꯥꯟꯁꯤꯗ ꯑꯦꯟꯁꯥꯡꯒ ꯍꯧꯔꯝꯗ꯭ꯔꯕꯗꯤ ꯃꯃꯥꯏꯗꯨꯗ ꯍꯩꯖꯤꯟꯒꯗꯕꯅꯤ꯫ ꯂꯩꯃ ꯃꯥꯅ ꯉꯥꯡꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯆꯪꯂꯛꯄꯗ ꯂꯥꯏꯖꯗꯨ ꯐꯤ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ, ꯐꯤ ꯁꯨꯗꯅ ꯂꯩꯔꯕꯣ ꯑꯃꯨꯛ? ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯁꯤꯗ? ꯏꯃꯥꯅꯁꯨ ꯍꯥꯏꯔꯝꯕ ꯐꯤꯁꯤꯡꯗꯨꯅꯤ꯫ ꯑꯗꯨꯕꯣꯕ ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩ, ꯆꯥꯛꯇꯤ ꯂꯣꯏꯔꯦ, ꯏꯃꯥꯒꯤ ꯁꯦꯝꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯍꯜꯂꯛꯂꯝꯃꯤ, ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ꯫ ꯀꯩꯅꯣ ꯂꯥꯏꯖ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ? ꯂꯩꯃꯁꯨ ꯐꯠ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯍꯥꯏꯔꯝꯂꯤꯕꯅꯤ ꯉꯁꯥꯏꯗꯒꯤꯅꯤ ꯑꯩꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯍꯥꯏꯁꯦ꯫ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯐꯤꯁꯤꯡ ꯑꯁꯦ ꯄꯨꯊꯣꯛꯂꯒ ꯁꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯗꯣ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯃꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯪꯉꯣ ꯆꯪꯉꯣ ꯂꯥꯏꯖ, ꯏꯃꯥ ꯇꯧꯍꯧꯔꯒꯦ꯫ ꯌꯥꯅꯤꯗ ꯏꯃꯥ, ꯂꯣꯏꯔꯦ꯫ ꯂꯥꯏꯖ, ꯀꯔꯤꯒꯤ ꯂꯝ ꯍꯦꯜꯂꯤꯕꯅꯣ? ꯑꯩꯅ ꯄꯣꯊꯥꯔꯒ ꯂꯩꯌꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯁꯥꯗꯣ ꯑꯅꯥꯕ ꯑꯃꯨꯛ ꯍꯦꯟꯖꯟꯅꯕ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯁꯥ ꯈꯔ ꯐꯔꯦ ꯍꯥꯏꯅ ꯁꯨꯕꯅꯤꯗ ꯇꯥꯃꯣ, ꯂꯣꯏꯔꯦ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥꯅꯅꯦ ꯅꯪꯒꯤ ꯆꯥꯛ ꯁꯦꯝꯂꯒ ꯊꯝꯂꯕꯅꯤ, ꯆꯥꯛ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ꯫ ꯍꯣꯏ ꯃꯥ, ꯑꯗꯣ ꯀꯩ ꯏꯟꯖꯥꯡꯕꯨ ꯊꯣꯡꯒꯦ? ꯂꯩꯃꯗꯣ ꯏꯟꯁꯥꯡ ꯍꯪꯂꯛꯄꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯂꯩ꯫ ꯂꯥꯏꯖ ꯃꯥꯅ ꯑꯣꯏꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯇꯥꯃꯣ, ꯏꯃꯥꯅ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯈꯤꯕꯅꯤ, ꯑꯩꯒꯤ ꯀꯥꯡꯁꯣꯏ ꯑꯃꯁꯨ ꯊꯣꯡꯈꯤꯕꯅꯤ, ꯑꯗꯨꯒ ꯉꯥ ꯑꯃꯁꯨ ꯇꯥꯎꯈꯤꯕꯅꯤ꯫ ꯑꯁ, ꯑꯗꯨꯗꯤ ꯍꯥꯎꯔꯅꯤꯍꯦ꯫ ꯂꯩꯃꯗꯣ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ꯫
ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯄꯥꯔꯤꯗꯨ ꯆꯥꯛ ꯑꯗꯨ ꯊꯥꯡꯇꯣꯛꯇꯨꯅ ꯆꯥꯕ ꯍꯧꯅꯕ ꯇꯧꯏ꯫ ꯏꯃꯥ, ꯂꯥꯏꯖ ꯅꯈꯣꯏ ꯑꯅꯤꯁꯨ ꯆꯥꯔꯣꯗꯅ꯫ ꯆꯥꯔꯣ ꯆꯥꯔꯣ, ꯑꯩꯈꯣꯏꯁꯨ ꯆꯥꯔꯛꯑꯒꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯏ꯫ ꯄꯥꯔꯤ ꯆꯥꯛꯇꯨ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯏꯟꯁꯥꯡ ꯃꯍꯥꯎꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ꯫ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ? ꯃꯍꯥꯎꯁꯦ ꯏꯃꯥꯅ ꯊꯣꯡꯕ ꯃꯥꯟꯗꯦ꯫ ꯅꯪꯒꯤ ꯏꯟꯁꯥꯡ ꯃꯍꯥꯎꯅꯤ꯫ ꯂꯩꯃ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗ, ꯏꯃꯥꯅ ꯊꯣꯡꯕꯅꯤ꯫ ꯏꯃꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯃꯍꯥꯎꯁꯦ ꯑꯩ ꯈꯪꯗꯤ ꯈꯪꯕꯅꯤ꯫ ꯄꯥꯔꯤꯗꯨ ꯃꯃꯥꯒꯤ ꯃꯐꯝꯗ ꯏꯆꯤꯡꯗ ꯆꯤꯡꯅꯔꯝꯃꯤ꯫ ꯄꯥꯔꯤ, ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯇꯨꯃꯤꯟꯅ ꯆꯥꯔꯣ ꯀꯩꯗꯧꯔꯒꯦ? ꯄꯥꯔꯤꯁꯨ ꯃꯈꯥ ꯇꯥꯔꯛꯇ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯥꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯃꯗꯨ ꯃꯥꯡꯒꯣꯜꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯇꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅꯤ ꯃꯥꯅ ꯀꯟꯅ ꯈꯜꯂꯤꯕ꯫ ꯂꯥꯏꯖꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇ ꯃꯥꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡꯐꯝ ꯂꯩꯁꯜꯂꯛꯇ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯅꯦꯝꯒꯤ ꯃꯇꯧ ꯈꯪꯕꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯅꯦꯝꯅ ꯉꯥꯡꯗꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯩꯃ ꯁꯥꯎꯅ ꯄꯣꯔꯣꯛ ꯁꯣꯜꯂꯤ꯫ ꯍꯩꯈ꯭ꯔꯦ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤ, ꯑꯩꯒꯤ ꯉꯥꯡꯐꯝ ꯆꯩꯐꯝꯒ ꯂꯩꯍꯟꯗꯗꯅ꯫ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯄꯥꯝꯗꯅ ꯍꯥꯟꯅ ꯆꯠꯈꯤꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯣ ꯑꯗꯨꯝ ꯆꯠꯇꯦ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ, ꯀꯗꯥꯏꯗꯒꯤ ꯆꯠꯅꯤꯡꯅꯤꯒꯦ? ꯂꯥꯏꯔꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗꯗꯤ ꯂꯩꯅꯤꯡꯉꯝꯃꯣꯏꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯃꯁꯛꯀꯁꯨ ꯈꯪꯂꯤꯁꯦ ꯌꯨꯝꯁꯤꯗꯗꯤ ꯆꯔꯥ 2 ꯁꯨꯅ ꯆꯥꯔꯦꯗꯣ, ꯃꯄꯥꯝ ꯂꯥꯏꯔꯕ ꯑꯗꯨꯗꯗꯤ ꯆꯔꯥ 2 ꯁꯨꯅ ꯆꯥꯔꯝꯃꯣꯏꯅꯦ꯫ ꯂꯩꯃꯗꯨ ꯂꯥꯏꯖꯒꯤ ꯏꯁꯧ ꯂꯥꯡꯐꯝ ꯊꯤꯕꯗ ꯋꯥꯔꯤ꯫ ꯑꯩ ꯉꯥꯡꯗꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯤꯡꯈ꯭ꯔꯦꯗ꯫ ꯍꯩꯁ, ꯅꯍꯥꯟ ꯃꯥꯅ ꯂꯨꯍꯣꯡꯕꯗ ꯏꯜꯂꯨꯕ ꯐꯤ ꯑꯗꯨ ꯍꯦꯛꯇ ꯁꯦꯒꯥꯏꯔꯒꯦ, ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯏꯀꯥꯏꯅꯕ ꯊꯤꯅ ꯆꯩꯒꯦ, ꯏꯀꯥꯏ ꯈꯪꯗꯕꯤꯗꯣ꯫ ꯂꯩꯃ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯅꯍꯥꯟ ꯂꯥꯏꯖꯅ ꯏꯜꯂꯨꯕ ꯐꯤ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯈꯔ ꯁꯦꯒꯥꯏꯔꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯏ꯫ ꯍꯥꯏ ꯂꯥꯏꯖꯥ, ꯃꯄꯥꯟꯗ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯎ꯫ ꯃꯅꯦꯝꯒꯤ ꯈꯨꯀꯧ ꯑꯗꯨꯗ ꯂꯥꯏꯖ ꯃꯄꯥꯟꯗ ꯐꯠ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯏꯃꯨꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯤꯕꯅꯣ? ꯐꯤ ꯈꯔ ꯂꯣꯏꯁꯤꯜꯂꯨꯕꯅꯦ ꯏꯃꯥ꯫ ꯏꯕꯦꯝꯃ, ꯅꯃꯥꯏ ꯈꯛꯀꯦꯅꯤ ꯈꯪꯕ꯭ꯔꯣ? ꯅꯪ ꯐꯤꯁꯦ ꯀꯃꯥꯏꯅ ꯏꯟꯒꯦ? ꯑꯩꯅ ꯐꯤꯁꯦ ꯑꯇꯥꯡꯕꯅꯤ ꯐꯖꯅ ꯏꯜꯂꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯁꯥꯒꯤ ꯐꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯐꯖꯅ ꯏꯟꯗꯦꯕ ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯊꯑꯣꯏꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯑꯩꯒꯤ ꯐꯤ ꯐꯖꯕ ꯑꯁꯤꯗ ꯀꯜꯂꯛꯇꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯑꯩ ꯚꯥꯞ ꯑꯝꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ, ꯐꯤꯁꯦ ꯀꯩꯗꯧꯔꯒꯦ? ꯇꯥꯔꯣꯏꯌꯦ ꯅꯪꯗꯤ, ꯇꯥꯁꯟꯅꯔꯣꯏꯌꯦ꯫ ꯐꯤꯁꯦ ꯅꯪꯅ ꯊꯑꯣꯏꯅ ꯁꯦꯒꯥꯏꯈꯩ ꯏꯜꯂꯤ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖ ꯉꯛꯅ, ꯏꯃꯥ, ꯉꯍꯥꯟ ꯌꯦꯡꯕꯗꯗꯤ ꯀꯩꯝꯇ ꯇꯧꯈꯤꯗꯕꯅꯤ꯫ ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯅꯪꯅ ꯏꯜꯂꯒ ꯅꯪꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ? ꯏꯃꯥ, ꯑꯩ ꯇꯁꯦꯡꯅ ꯇꯧꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯐꯤꯁꯦ ꯑꯩꯅ ꯁꯦꯒꯥꯏꯕ ꯇꯥꯔꯦꯅꯦ ꯍꯥ? ꯏꯃꯥ, ꯅꯄꯨꯟꯁꯤꯗ ꯁꯤꯒꯨꯝꯕ ꯐꯤ ꯑꯃ ꯏꯟꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯇꯧꯔꯤꯅꯤꯅꯦ ꯅꯪꯒꯤꯗꯣ꯫ ꯁꯦ, ꯃꯁꯤꯗꯤꯅꯦ ꯅꯪ ꯍꯦꯛ ꯑꯣꯏꯌꯨ꯫ ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯏꯃꯥꯒꯤ ꯐꯤꯁꯦ ꯑꯍꯟꯕ ꯑꯃ ꯂꯩꯖꯔꯒꯦ꯫ ꯏꯁ, ꯅꯪꯅ ꯂꯩꯗꯣꯏꯕ? ꯁꯤꯀꯤ ꯊꯣꯛꯇꯕ ꯅꯪꯅ ꯀꯔꯤ ꯂꯩꯗꯣꯏꯕ? ꯌꯥꯔꯦ ꯂꯩꯕꯤꯔꯅꯨ꯫ ꯅꯁꯥꯒꯤ ꯐꯥꯎꯕ ꯂꯩꯔꯒ ꯏꯟꯕ ꯉꯝꯗꯕ ꯅꯪꯅ ꯏꯁ ꯑꯩꯒꯤꯒ ꯑꯃꯨꯛ ꯂꯩꯕꯤꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯂꯥꯏꯖ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯖꯩ꯫ ꯂꯩꯃ ꯁꯥꯎꯅ, ꯐꯅꯁꯨ ꯉꯥꯡꯉꯤ, ꯐꯅꯁꯨ ꯆꯩ꯫ ꯅꯪꯅ ꯏꯀꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ? ꯏꯃꯨꯡ ꯑꯁꯤꯗ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯅꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯈ꯭ꯔꯣꯕ꯫ ꯂꯥꯏꯖ ꯈꯨꯝꯕ ꯉꯝꯖꯗꯦ, ꯃꯃꯤꯠ ꯑꯗꯨ ꯄꯤꯔꯥ ꯆꯦꯜꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯏꯆꯤꯜ ꯑꯁꯤ ꯄꯦꯅ ꯍꯦꯛ ꯆꯩꯍꯧꯋꯤꯗ꯫ ꯂꯩꯃ ꯃꯈꯣꯏꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯕꯥ, ꯀꯔꯤ ꯂꯩꯔꯒꯦ ꯊꯥꯖꯗꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯕꯣ? ꯏꯆꯦ, ꯃꯔꯨꯞ ꯄꯩꯁా ꯄꯤꯕ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯄꯥꯎ ꯑꯃꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏꯅꯦ, ꯉꯁꯤ ꯃꯔꯨꯞꯅꯤꯀꯣ? ꯍꯣꯏ ꯏꯆꯦ, ꯄꯩꯁꯥꯗꯣ ꯁꯤꯗ ꯂꯩꯔꯤ꯫ ꯄꯤꯔꯣ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯕꯕꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯑꯩꯒꯤ ꯏꯃꯧꯗꯣ ꯑꯉꯥꯡ ꯎꯅꯔꯦ, ꯏꯄꯥꯟꯗꯣ ꯉꯁꯤ ꯇꯥꯔꯦ꯫ ꯌꯥꯝ ꯆꯥꯎꯅꯒ ꯇꯧꯗ꯭ꯔꯦ, ꯑꯩ ꯏꯁꯥꯅ ꯃꯤ ꯍꯥꯏꯕꯁꯦ ꯆꯤꯟꯅ ꯑꯣꯏꯅ ꯍꯥꯏꯔꯤ꯫ ꯑꯗꯨ ꯏꯆꯦ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯗꯕ ꯌꯥꯗꯕꯅꯤꯀꯣ? ꯍꯣꯏ, ꯂꯥꯛꯑꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨ ꯏꯆꯦ, ꯅꯈꯣꯏ ꯅꯃꯧ ꯅꯨꯄꯤꯗꯤ ꯊꯥꯒ ꯂꯦꯞꯇ꯭ꯔꯤꯕꯣ? ꯂꯦꯞꯇ꯭ꯔꯤꯗ ꯊꯕꯥ꯫ ꯍꯩꯃꯥ, ꯂꯨꯍꯣꯡꯕꯗꯤ ꯐꯅ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯗꯥꯏꯅꯦ? ꯑꯩꯈꯣꯏꯗꯒꯤꯁꯨ ꯅꯈꯣꯏꯒꯤꯅ ꯍꯥꯜꯂꯝꯒꯅꯤꯌꯦ꯫ ꯍꯣꯏ, ꯑꯩꯈꯣꯏꯒꯤꯅ ꯍꯥꯜꯂꯤ꯫ ꯏꯁ, ꯅꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯒ ꯑꯣꯏꯔꯦ,
ꯈꯔ ꯊꯨꯅ ꯌꯥꯎꯖꯔꯗꯤ ꯐꯒꯗꯕꯅꯤ. ꯐꯔꯦ ꯐꯔꯦ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ. ꯍꯣꯏ ꯍꯣꯏ ꯊꯕꯥ, ꯑꯗꯨꯗꯤ ꯏꯆꯦ ꯂꯩꯍꯧꯔꯦꯀꯣ. ꯊꯕꯥꯗꯣ ꯆꯠꯈ꯭ꯔꯦ. ꯂꯩꯃꯁꯨ ꯊꯕꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯒ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡꯗ ꯃꯥꯒꯤꯁꯨ ꯃꯁꯨ ꯄꯥꯝꯂꯛꯂꯝꯃꯤ. ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯖꯗꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ. ꯂꯥꯏꯖ ꯃꯤꯔꯣꯟꯕꯗ ꯄꯥꯔꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯥꯃꯣ, ꯀꯩꯅꯣꯝꯇ ꯍꯪꯒꯦ. ꯀꯩ ꯍꯪꯒꯦ ꯍꯥꯏꯅꯣ? ꯑꯉꯥꯡꯁꯦ ꯅꯨꯄꯥ ꯑꯣꯏꯔꯛꯀꯗꯕ ꯃꯥꯟꯕ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯔꯛꯀꯗꯕ ꯃꯥꯟꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ. ꯑꯗꯣ ꯅꯨꯄꯥ ꯑꯣꯏꯔꯛꯇ꯭ꯔꯗꯤ ꯇꯥꯃꯣ ꯁꯥꯎꯒꯗ꯭ꯔꯥ? ꯍꯩꯃꯥ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯣ? ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ, ꯆꯞ ꯃꯥꯟꯅꯩ. ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯅꯨꯄꯤ ꯑꯣꯏꯁꯅꯨ, ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯇꯝꯕꯤꯔꯝꯕꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯒꯅꯤ. ꯑꯩꯗꯤ ꯃꯃꯥꯗꯧꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯏꯆꯥꯅꯨꯄꯤ ꯑꯃꯕꯨ ꯄꯥꯝꯃꯤ. ꯊꯝꯃꯣ ꯁꯤꯗꯤꯕ. ꯑꯗꯣ ꯉꯥꯏꯈꯣ, ꯅꯪꯕꯨ ꯋꯥꯐꯝ ꯑꯁꯤ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯕꯣ? ꯍꯥꯏꯗ꯭ꯔꯤ. ꯏꯃꯥ ꯇꯥꯔꯗꯤ ꯍꯔꯥꯎꯖꯕꯅ ꯂꯣꯏꯔꯅꯤ. ꯇꯥꯃꯣ, ꯑꯁꯦꯡꯀꯤ ꯍꯔꯥꯎꯒꯗ꯭ꯔꯥ? ꯃꯁꯨ ꯐꯪꯗꯧꯔꯦ ꯍꯥꯏꯔꯒ ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯀꯥꯏ, ꯅꯪ ꯑꯣꯏꯅ ꯍꯥꯏꯌꯨ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯃ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ. ꯏꯪꯈꯣꯜ ꯆꯠꯂꯣꯏꯔꯦ ꯇꯧꯔꯤꯁꯤ, ꯏꯁꯤꯡ ꯆꯥꯏꯕꯤꯗꯗꯅ. ꯃꯁꯤꯒꯤ ꯃꯧ ꯑꯁꯤꯅ ꯍꯥꯟꯅꯗꯤ ꯏꯪꯈꯣꯜꯒꯁꯦ ꯏꯁꯤꯡ ꯈꯔ ꯆꯥꯏꯔꯝꯕꯅꯤ. ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯨꯡꯆꯥꯏ ꯆꯥꯏꯈꯤꯗ꯭ꯔꯦ. ꯉꯁꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ. ꯂꯩꯃ ꯃꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ ꯂꯥꯏꯖꯥ, ꯅꯪ ꯃꯅꯤꯡꯗ ꯑꯝꯇ ꯊꯣꯔꯛꯑꯣ. ꯂꯥꯏꯖꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯏ. ꯂꯩꯃꯅ, ꯏꯪꯈꯣꯜꯒꯁꯦ ꯏꯁꯤꯡ ꯆꯥꯏꯕꯤꯗꯗꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ. ꯏꯟꯖꯥꯡꯁꯦ ꯐꯔꯗꯤ ꯅꯊꯤꯕꯣꯡꯗꯣ ꯍꯦꯛ ꯍꯦꯛꯇꯅ ꯆꯥꯒꯦ ꯍꯥꯏꯅꯤꯅꯦ. ꯏꯃꯥ, ꯆꯠꯂꯣ ꯆꯠꯂꯣ, ꯑꯗꯨꯗ ꯏꯁꯤꯡ ꯕꯥꯇꯤꯟ 2 ꯂꯩꯔꯦ. ꯃꯗꯣ ꯇꯨꯔꯦꯟꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯛꯑꯣ, ꯑꯩ ꯏꯁꯤꯡ ꯆꯥꯏꯒꯦ. ꯏꯃꯥ, ꯑꯩ ꯑꯗꯨ ꯑꯗꯥ ꯇꯧ ꯂꯩꯔꯅꯨ, ꯁꯠ ꯆꯠꯂꯣ. ꯂꯥꯏꯖꯁꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯂꯩꯃ ꯁꯥꯎꯅ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯑꯩꯅ ꯐꯅ ꯊꯤꯅꯗꯤ ꯂꯥꯛꯅꯕꯅꯤ, ꯅꯣꯡꯃꯗ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯤ. ꯀꯔꯤ ꯃꯧꯅꯣ ꯃꯁꯤꯕꯣ? ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ, ꯂꯥꯛꯅꯒꯦꯕ ꯅꯪ. ꯂꯥꯏꯖ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯕꯥꯇꯤꯟ 2 ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯍꯣꯜꯂꯝꯃꯤ. ꯂꯩꯃꯅ ꯂꯥꯏꯖꯅ ꯍꯣꯜꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯏꯪꯈꯣꯜꯗ ꯆꯥꯏꯔꯝꯃꯤ. ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯐꯥꯎꯗ ꯌꯥꯝꯅ ꯂꯥꯞꯂꯝꯃꯤ. ꯑꯗꯨꯒ ꯂꯥꯏꯖ ꯃꯁꯥꯗꯨ ꯋꯥꯏ ꯁꯪꯗꯕꯒ ꯑꯣꯏꯔꯦ, ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯂꯥꯏꯖ ꯃꯁꯥꯗꯨ ꯁꯨꯝ ꯋꯥꯔꯛꯄꯅ, ꯏꯃꯥ, ꯏꯁꯤꯡꯁꯦ ꯌꯥꯈꯤꯔꯣꯏꯗ꯭ꯔꯣ? ꯏꯁ, ꯍꯣꯟꯕꯗ ꯉꯥꯏꯔꯤ ꯌꯥꯈꯤꯔꯣꯏꯗ꯭ꯔꯥ ꯀꯩꯅꯣ? ꯌꯥꯝ ꯋꯥꯠꯂꯤ ꯌꯥꯝ ꯋꯥꯠꯂꯤ. ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯕꯁꯦ ꯉꯥꯏꯗꯨꯅ ꯂꯩꯔꯅꯨ ꯇꯨ, ꯑꯇꯣꯞꯄ ꯕꯥꯇꯤꯟ ꯂꯩꯔꯤꯗꯣ ꯑꯗꯨ ꯄꯨꯔꯒ ꯁꯣꯛꯆꯣ. ꯂꯥꯏꯖꯗꯨ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕ ꯄꯣꯊꯥꯕ ꯁꯪꯗ ꯏꯁꯤꯡ ꯑꯗꯨ ꯍꯣꯜꯂꯤ. ꯃꯁꯥ ꯑꯗꯨꯁꯨ ꯋꯥꯕꯅ ꯄꯣꯞ ꯇꯥꯔꯦ, ꯃꯕꯨꯛ ꯑꯗꯨꯁꯨ ꯅꯥꯔꯤ ꯅꯥꯔꯤ ꯇꯧꯔꯛꯂꯕꯅꯤ. ꯂꯩꯃ ꯏꯪꯈꯣꯜ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯕꯁꯨ ꯂꯥꯏꯖꯕꯨ ꯏꯁꯤꯡ ꯑꯗꯨꯝ ꯍꯣꯜꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯃꯥꯅ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ. ꯂꯥꯏꯖꯕꯨ ꯂꯥꯛꯅꯔꯒꯦ ꯌꯥꯎꯅ ꯂꯥꯛꯅꯔꯤꯕꯅꯤ. ꯂꯥꯏꯖ ꯃꯥꯅ ꯏꯁꯤꯡ ꯍꯣꯜꯂꯤꯕ ꯑꯗꯨ ꯐꯅꯌꯥꯝꯗꯤ ꯌꯥꯝꯁꯤꯜꯂꯛꯂꯤ. ꯂꯩꯃꯅ, ꯃꯁꯤꯗꯅꯦ, ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯋꯥꯗꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ. ꯂꯩꯃ ꯂꯥꯏꯖꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕ ꯑꯗꯨꯗ, ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯏꯁꯤꯡ ꯁꯣꯛꯄꯗ ꯇꯨꯔꯦꯟꯗꯒ ꯇꯥꯁꯤꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯂꯩꯃ ꯂꯥꯏꯖꯕꯨ ꯂꯥꯛꯄ ꯉꯥꯏ. ꯂꯥꯏꯖꯅ ꯂꯥꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯂꯩꯃ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ. ꯂꯥꯏꯖꯗꯨ ꯁꯨꯃꯥꯡꯗ ꯃꯕꯨꯛ ꯑꯅꯥꯕ ꯑꯗꯨ ꯈꯥꯡꯗꯨꯅ ꯐꯝꯊꯔꯒ ꯂꯩꯔꯝꯃꯤ. ꯂꯩꯃ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯑꯩꯅ ꯁꯣꯝꯗ ꯋꯥꯈꯩ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯤ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯂꯩꯊꯣꯛꯄ. ꯂꯥꯏꯖ ꯌꯥꯝ ꯋꯥꯅ, ꯏꯃꯥ, ꯑꯩ ꯏꯁꯤꯡꯁꯦ ꯊꯥꯡꯗꯨꯅ ꯄꯨꯕ ꯉꯝꯗ꯭ꯔꯦ. ꯍꯩ, ꯇꯥꯅꯤꯡꯗꯦ, ꯅꯪꯒꯤ ꯇꯧꯁꯟꯅꯕꯗꯣ ꯑꯩꯉꯣꯟꯗ ꯆꯠꯅꯒꯗꯕ ꯅꯠꯇꯦ. ꯏꯁꯤꯡꯁꯤꯡ ꯑꯁꯦ ꯄ꯭ꯔꯞ ꯄꯨꯔꯛꯑꯣ. ꯏꯃꯥ, ꯑꯩ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ. ꯇꯧꯁꯤꯟꯅꯕ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤꯗꯣ ꯀꯩꯅꯣ ꯍꯥ? ꯏꯃꯥ ꯏꯄꯦꯝꯃ, ꯋꯥꯁꯟꯅꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯀꯣ. ꯏꯁꯤꯡꯗꯤ ꯈꯖꯤꯛ ꯈꯛꯇ ꯍꯣꯟꯕꯗ ꯉꯥꯏꯔꯤ, ꯍꯩꯈ꯭ꯔꯦ ꯅꯥꯁꯤꯟꯅꯕꯗꯤ. ꯂꯩꯃ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ. ꯂꯥꯛꯑꯣ ꯍꯥꯏꯔꯗꯤ ꯂꯥꯛꯑꯣꯗꯅ, ꯏꯁꯤꯡ ꯆꯥꯏꯒꯗꯕ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ. ꯂꯥꯏꯖ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ, ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯣꯟꯖꯒꯦ, ꯑꯩ ꯄꯨꯛꯁꯦ ꯌꯥꯝ ꯅꯥꯏ. ꯌꯥꯔꯣꯏ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯣꯟꯕꯒ ꯌꯥꯔꯣꯏ. ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯍꯜꯂꯛꯇꯨꯅ, ꯁꯨꯃꯥꯡꯁꯤꯗ ꯀꯩꯗꯧꯔꯤ ꯏꯃꯥ? ꯂꯩꯃ ꯂꯥꯏꯖꯒꯤ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯏ. ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯕꯥꯔꯇꯤꯟ 2 ꯂꯩꯕꯗꯨ ꯎꯕꯗ, ꯏꯁꯤꯡꯁꯤ ꯂꯥꯏꯖꯅ ꯍꯣꯜꯂꯤꯔ ꯏꯃꯥ? ꯅꯠꯇꯦꯗ, ꯑꯩꯅ ꯍꯣꯟꯕꯅꯤ. ꯄꯥꯔꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ,
ꯂꯥꯏꯖꯥ ꯀꯩꯗꯧꯔꯒꯦ? ꯊꯝꯃꯣ ꯑꯩ ꯄꯨꯛꯁꯦ ꯌꯥꯝ ꯅꯥꯏ꯫ ꯂꯥꯏꯖꯥ ꯅꯪꯅ ꯏꯁꯤꯡꯁꯤꯡꯁꯦ ꯍꯣꯟꯕ꯭ꯔꯥ? ꯍꯥ? ꯑꯩꯅ ꯅꯉꯣꯟꯗ ꯑꯔꯨꯝꯕ ꯊꯥꯡꯕ ꯌꯥꯗꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯄꯥꯔꯤ ꯂꯥꯏꯖꯥꯕꯨ ꯐꯩꯅ ꯄꯝꯈꯠꯇꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯂꯥꯏꯖꯥꯕꯨ ꯍꯤꯞꯍꯜꯂꯤ꯫ ꯂꯩꯃꯁꯨ ꯃꯥꯡꯒꯣꯜ ꯑꯗꯣꯝꯗ ꯂꯥꯛꯏ ꯄꯥꯔꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ꯫ ꯏꯃꯥ, ꯂꯥꯏꯖꯥꯁꯦ ꯏꯁꯤꯡ ꯀꯌꯥꯝ ꯍꯣꯜꯍꯟꯈ꯭ꯔꯒꯦ? ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯍꯣꯟꯕꯅꯣ? ꯏꯃꯥꯅ ꯍꯣꯜꯂꯤꯅꯦ ꯍꯥꯏꯔꯒ꯫ ꯃꯥ, ꯂꯥꯏꯖꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯐꯅꯦꯛ ꯐꯤ ꯑꯁꯤꯁꯨ ꯂꯣꯏꯅ ꯆꯣꯠꯂꯤꯁꯤꯗꯤ꯫ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯤꯒꯅꯨ, ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯂꯩꯃ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯥꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥ, ꯅꯆꯥꯅ ꯍꯪꯂꯤꯕꯁꯦ ꯁꯦꯡꯅ ꯈꯨꯝꯕꯤꯌꯨ꯫ ꯂꯥꯏꯖꯥꯁꯦ ꯏꯁꯤꯡ ꯁꯣꯛꯍꯜꯂꯨꯕ꯭ꯔꯥ? ꯏꯁꯤꯡ ꯁꯣꯛꯄꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯏꯁꯤꯡ ꯁꯣꯛꯍꯜꯂꯤ, ꯃꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯁꯣꯛꯏꯁꯦ? ꯊꯣꯡꯒꯥꯟꯗꯁꯨ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛ ꯃꯌꯥꯝ ꯇꯥꯍꯧꯏ꯫ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯣꯛꯄꯗꯤ ꯃꯥꯟꯗꯦ꯫ ꯑꯣ, ꯇꯨꯔꯦꯜꯗꯒꯤ ꯁꯣꯛꯍꯟꯕꯅꯤ꯫ ꯏꯃꯥꯅ ꯁꯣꯛꯍꯟꯒꯦ ꯍꯥꯏꯔꯁꯨ ꯑꯅꯛꯄ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯁꯣꯛꯍꯟꯕꯗꯤ ꯀꯩꯗꯧꯕ? ꯍꯩꯃꯥ, ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯁꯦ ꯀꯪꯒꯗꯧꯔꯦ ꯑꯗꯨꯒꯤꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯨꯛ ꯀꯨꯞꯊꯅ ꯍꯪꯂꯤꯁꯤꯕꯣ? ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯇꯥꯠ ꯑꯩꯅ ꯈꯪꯏ꯫ ꯐꯠꯁꯨ ꯐꯠꯇꯅ ꯀꯔꯤꯒꯤ ꯑꯐꯕꯤ ꯁꯥꯔꯤꯕꯅꯣ? ꯄꯥꯔꯤ, ꯅꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯗꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯁꯥꯔꯤꯅꯣ? ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯂꯩꯃ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯄꯥꯔꯤ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ? ꯂꯩꯃꯅ, ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯣ, ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ꯫ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯂꯥꯏꯖꯥꯒꯤ ꯃꯔꯥꯜ ꯑꯁꯤꯅ ꯀꯔꯤꯅꯣ? ꯂꯩ, ꯃꯥꯒꯤ ꯃꯔꯥꯜ ꯌꯥꯝꯅ ꯂꯩ꯫ ꯑꯩꯅ ꯄꯥꯝꯗꯦ ꯈꯪꯅ ꯈꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯥꯜꯅꯤ꯫ ꯏꯃꯥꯅ ꯃꯥ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯈꯪꯗꯕꯅꯤ꯫ ꯑꯩꯅꯁꯨ ꯍꯥꯏꯗꯦ꯫ ꯃꯁꯤꯗ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ꯫ ꯑꯗꯨꯒ ꯏꯃꯥꯅꯗꯤ ꯂꯥꯏꯖꯥꯕꯨ ꯑꯣꯠꯄꯤꯔꯤ꯫ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯁꯥꯅ ꯈꯪꯒꯗꯕ ꯅꯠꯇ꯭ꯔꯣ? ꯃꯁꯥꯅ ꯀꯔꯝꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯀꯦ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯒꯗꯕꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯥꯁꯦ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ꯫ ꯍꯧꯔꯛꯐꯝ ꯍꯥꯏꯅ ꯁꯨꯝ ꯇꯧ ꯂꯩ ꯌꯥꯗꯣꯔꯤꯕꯣ? ꯏꯃꯥ, ꯂꯩꯔꯤꯕ ꯏꯔꯜ ꯏꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯁꯤꯕꯗ ꯄꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯂꯥꯏꯖꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ? ꯏꯃꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯈꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯅꯣꯡꯃꯇ ꯂꯥꯏꯖꯥꯅ ꯏꯃꯥꯒꯤ ꯐꯠꯇꯕ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯏꯃꯥꯅ ꯍꯥꯏꯕ ꯈꯛꯇ ꯂꯥꯏꯖꯥꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯂꯩꯃ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯥꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯍꯥꯟꯈꯩꯅ ꯅꯍꯥꯟꯈꯩ ꯑꯣꯏꯈ꯭ꯔꯕꯁꯨ ꯉꯁꯤꯒꯤ ꯏꯃꯥꯒꯤ ꯊꯧꯑꯣꯡꯁꯦ ꯅꯆꯥ ꯄꯦꯟꯖꯗꯦ꯫ ꯂꯥꯏꯖꯥꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯥꯏꯖꯥꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ꯫ ꯂꯩꯃ ꯉꯛꯅ, ꯀꯔꯤ? ꯂꯥꯏꯖꯥꯕꯨ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤ? ꯏꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖꯥꯅ ꯍꯥꯏꯒꯗꯕ ꯐꯥꯎꯕ ꯀꯤꯔꯝꯂꯅꯤ꯫ ꯂꯩꯃ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯈꯪꯅꯧ ꯅꯧꯊꯔꯛꯏ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥ, ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯂꯩꯃ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯏꯃꯧ ꯑꯁꯤꯅ ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕꯗ ꯃꯅꯦꯝ ꯑꯩꯅ ꯄꯤꯕ ꯆꯩꯅꯥꯕꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯃꯤ꯫ ꯂꯩꯃ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯃꯧꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯦꯡꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯦ ꯃꯅꯦꯝ ꯑꯩꯅ ꯄꯤꯕ ꯆꯩꯅꯥ ꯀꯌꯥꯕꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯃꯥꯕꯨ ꯑꯣꯏꯅ ꯆꯥꯕꯤꯈ꯭ꯔꯗꯕꯅꯤ꯫ ꯑꯩꯅ ꯇꯧꯖꯔꯨꯕ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯏꯃꯥ ꯉꯁꯤꯗꯒꯤ ꯑꯐꯕ ꯁꯥꯔꯔꯣꯏ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩ ꯐꯔꯒꯦ꯫ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥ ꯃꯃꯧ ꯑꯗු ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯩꯃ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯁꯣꯏꯔꯦ ꯈꯪꯕꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯐꯕꯤ ꯃꯅꯦꯝ ꯑꯃ ꯑꯣꯏꯅꯅꯕ ꯃꯍꯥꯛ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯂꯥꯏꯖꯥꯕꯨꯁꯨ ꯃꯥꯅ ꯂꯨꯅ ꯆꯥꯟꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯂꯥꯏꯖꯥꯅ ꯃꯅꯦꯝꯒ ꯆꯞ ꯃꯥꯟꯅꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯏꯃꯨꯡ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯒꯗꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏꯖꯥꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯅꯔꯝꯃꯤ꯫
ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯥ ꯂꯧꯗꯨꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯂꯩꯃꯅꯁꯨ ꯃꯁꯨ ꯅꯨꯄꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫